ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯑꯅꯤꯇꯥ ꯗꯨꯀꯥꯟ ꯐꯝꯃꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀ꯭ꯋꯥꯅꯤꯗ ꯇꯞꯄꯣ ꯖꯔꯗꯥꯗꯣ ꯈꯔ ꯌꯥꯝꯂꯞ ꯇꯧꯅ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯑꯅꯤꯇꯥꯅ ꯍꯣꯔꯦꯟꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯣꯔꯦꯟ ꯅꯨꯄꯥꯗꯣ ꯌꯨ ꯈꯔ ꯊꯛꯂꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯌꯨ ꯊꯛꯂꯛꯑꯗꯤꯅꯦ ꯌꯥꯝ ꯉꯥꯡꯉꯤ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨ ꯉꯥꯎꯔꯛꯇ꯭ꯔꯗꯤ ꯊꯣꯛꯂꯛꯎꯀꯣ ꯁꯣꯒꯥꯡ ꯍꯦꯛ ꯈꯥꯎꯁꯦꯕ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯊꯛꯂꯛꯇ꯭ꯔꯗꯤ ꯊꯣꯛꯂꯛꯀꯅꯤ ꯀꯩꯅꯣ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯇꯥꯗꯨ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯑꯅꯤꯇꯥ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯑꯅꯤꯇꯥꯅ ꯍꯩꯃ ꯏꯆꯦ ꯀꯔꯤ ꯂꯩꯔꯦ ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯤꯗ ꯑꯗꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯂꯇꯥꯅ ꯑꯩꯁꯦ ꯁꯨꯝ ꯇꯣꯛꯀꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯧꯖꯤꯟꯗꯨꯅ ꯑꯗꯨꯝ ꯀꯥꯏꯍꯧꯔꯕꯅꯤꯅ ꯑꯩ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯅꯉꯣꯟꯗ ꯑꯗꯨ ꯏꯆꯦ ꯍꯥꯏꯔꯣꯅꯦ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯅꯨꯕꯤꯗꯨꯅ ꯌꯣꯛꯄ ꯑꯃ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯗꯨꯝ ꯀꯥꯏꯍꯧꯗꯨꯅ ꯂꯩꯔꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯁꯨꯝ ꯇꯣꯛꯈꯤꯗ꯭ꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯇꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧꯗꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯣꯏꯅꯤꯡꯗꯦ ꯄꯨ ꯄꯥꯡ ꯁꯨꯕꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯌꯦꯡꯅꯕꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯅꯣꯞꯇꯕꯤ ꯄꯥꯝꯃꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯅꯣꯏ ꯈꯔ ꯑꯝꯇ ꯋꯥꯔꯛꯎ ꯑꯅꯤꯇꯥ ꯉꯁꯥꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯋꯥ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯣꯟꯅꯔꯦ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯑꯃ ꯌꯥꯕ ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯀꯟ ꯆꯟꯗꯧꯒꯤ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯅꯪꯅ ꯈꯔ ꯋꯥꯈꯜ ꯇꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏ ꯏꯃꯥꯗꯅꯦ ꯋꯥꯔꯤꯈꯔ ꯁꯥꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯇꯥꯗꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯑꯅꯤꯇꯥꯁꯨ ꯁꯥꯎꯅ ꯗꯨꯀꯥꯟꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯈ꯭ꯔꯤ ꯑꯅꯤꯇꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯤꯡꯉꯣꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯀꯧꯔꯛꯏ ꯅꯤꯡꯉꯣꯜ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯅꯤꯡꯉꯣꯜꯒ ꯔꯥꯅꯤꯒ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯕꯗꯨꯗꯒꯤ ꯑꯅꯤꯇꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯉꯣꯜꯅ ꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯅꯄꯥꯒꯤ ꯗꯣꯝꯆꯥꯔꯣ ꯃꯤꯅꯥꯏ ꯅꯨꯄꯤ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯤꯡꯉꯣꯜ ꯇꯨꯃꯤꯟꯅ ꯂꯩ ꯔꯥꯅꯤꯅ ꯀꯔꯤꯅꯣꯅꯦ ꯑꯅꯤꯇꯥ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯏꯃꯥꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯦꯗꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯉꯨ ꯑꯅꯤꯇꯥ ꯅꯤꯡꯉꯣꯜꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯏꯜꯂꯤ ꯏꯟꯗꯣꯝꯆꯥ ꯇꯥꯏ ꯀꯅꯥꯒꯤ ꯏꯟꯗꯣꯝꯆꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯗꯣꯝꯆꯥ ꯅꯠꯇꯦ ꯑꯅꯤꯇꯥ ꯐꯖꯅ ꯍꯥꯏꯌꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯁꯠ ꯍꯥꯏꯌꯨ ꯏꯃꯥ ꯀꯩꯅꯣ ꯅꯠꯇꯦꯕꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯀꯩꯗꯧꯕꯒꯤ ꯉꯥꯡꯂꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯌꯥꯏ ꯇꯧꯕꯗꯒꯤꯅꯦ ꯃꯤꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯈꯪꯉꯕ ꯏꯃꯥꯅ ꯀꯔꯤ ꯈꯪꯒꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯑꯗꯨ ꯈꯛꯇ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯣꯅꯦ ꯅꯁꯨ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯦ ꯃꯥꯒꯤ ꯍꯟꯗꯛꯇ ꯃꯤꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯈꯠꯅꯍꯜꯂ ꯃꯥꯜꯂꯦ ꯃꯃꯥ ꯃꯆꯥꯗꯣ ꯃꯃꯥꯗꯨꯅ ꯂꯥꯛꯑꯒ ꯃꯆꯥꯗ ꯌꯦꯞꯄꯤꯔꯅꯨ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕ ꯃꯃꯧ ꯄꯥꯝꯃꯦꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯝꯃꯦ ꯅꯤꯡꯉꯣꯜ ꯑꯅꯤꯇꯥꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ ꯔꯥꯅꯤꯅ ꯀꯔꯤ ꯀꯅꯥꯗ ꯏꯁꯨꯅ ꯌꯦꯠꯂꯒꯦ ꯑꯅꯤꯇꯥꯅ ꯃꯈꯥꯔꯣꯝꯒꯤ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯟꯗꯅ ꯌꯥꯝ ꯀꯥꯏꯍꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯅꯤꯡꯉꯣꯜ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯑꯅꯤꯇꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯊꯤꯛ ꯅꯦꯝꯕꯅꯅꯦ ꯊꯥ ꯂꯥꯝꯒꯦ ꯈꯟꯒꯅꯨ ꯅꯪꯗꯤ ꯂꯨꯈꯥꯀꯣꯝꯗ ꯂꯩꯕꯅꯤꯅꯅꯦ ꯅꯪꯒ ꯆꯥꯅꯕ ꯊꯤꯒꯗꯕ ꯃꯤ ꯏꯅꯥ ꯈꯨꯟꯕꯗꯨꯗ ꯍꯧꯔꯅꯨ ꯃꯃꯥꯗꯨꯅ ꯂꯥꯛꯑꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯞꯄꯤꯔꯅꯨꯅ ꯍꯥꯏꯔꯝꯃꯤꯁꯤꯅꯤ ꯔꯥꯅꯤꯅ ꯌꯥꯔꯦ ꯑꯅꯤꯇꯥ ꯍꯥꯏꯕ ꯂꯣꯏꯔꯗꯤ ꯊꯣꯛꯈ꯭ꯔꯣ
ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡꯗ ꯊꯣꯡꯅꯕ ꯇꯧꯔꯣ ꯕꯤꯃꯣꯜ ꯍꯜꯂꯛꯑꯅꯤ ꯏꯃꯥꯅ ꯁꯨꯝ ꯀꯟꯈꯠꯇꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯂꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯂꯩꯍꯜꯂꯒ ꯑꯅꯤꯇꯥ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯍꯜꯂꯛꯄ ꯊꯣꯛꯑꯗꯤꯅꯦ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯤꯡꯉꯣꯜꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯏꯜꯂꯝꯃꯒ ꯈꯨ ꯀꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯇꯥꯗ ꯊꯣꯛꯈꯤꯕꯒ ꯅꯤꯡꯉꯣꯜꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯑꯅꯤꯇꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯅꯤ ꯃꯥꯅ ꯀꯞꯂꯤꯕꯁꯤ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ ꯔꯥꯅꯤ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯁꯨꯊꯣꯏ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯁꯦ ꯅꯗꯣꯝꯆꯥꯅ ꯄꯉꯥꯡꯗ ꯉꯥꯡꯕꯕꯨ ꯇꯣꯁꯦ ꯅꯤꯡꯉꯣꯜ ꯀꯞꯅ ꯀꯞꯅ ꯑꯕꯣ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ ꯑꯃꯨꯛꯇꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨꯕ ꯑꯩꯁꯦ ꯑꯕꯣꯛꯀꯤꯅꯁꯨ ꯅꯠꯇꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤꯅꯦ ꯀꯅꯥꯅ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯕꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯕ ꯑꯩꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯕꯣ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯕ ꯀꯩꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯗꯤ ꯑꯕꯣꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯕꯣꯛꯀꯤ ꯏꯁꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯅꯔꯛꯏ ꯅꯤꯡꯉꯣꯜꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯄꯤ ꯏꯔꯥꯆꯦꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯀꯅꯥ ꯑꯩꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯗꯨꯝ ꯀꯞꯄꯤ ꯊꯥꯏꯅꯦꯜꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯃꯄꯤꯗꯨ ꯆꯠ ꯇꯩꯊꯣꯛꯑꯒ ꯅꯤꯡꯉꯣꯜ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨꯗꯤ ꯍꯥꯏꯗꯤ ꯅꯣꯏ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯄꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯅꯤꯡꯊꯤ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ ꯕꯕꯥ ꯑꯍꯣ ꯕꯕꯥꯎ ꯂꯣꯌꯥꯅ ꯂꯣꯏꯔꯕ ꯊꯣꯏꯕꯤ ꯆꯠꯂꯁꯤꯔꯥ ꯅꯤꯡꯊꯤꯅ ꯕꯕꯥ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯉꯁꯤꯗꯤ ꯕꯕꯥ ꯆꯠꯂꯨꯔꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯇꯜꯂꯦꯕ ꯉꯁꯤꯗꯤ ꯇꯣꯛꯑꯒꯦ ꯑꯩ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯃꯦꯕ ꯑꯗꯨꯒꯤ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯕꯕꯥ ꯆꯠꯂꯨꯔꯣꯀꯣ ꯍꯣꯔꯦꯟ ꯏꯃꯥꯗ ꯑꯩ ꯍꯧꯗꯣꯛꯍꯜꯂꯛꯀꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯣꯌꯥꯗꯨ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯋꯥꯀꯤꯡ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯊꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯇꯨꯝꯗꯕꯤꯗ ꯐꯣꯟꯗ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯅꯤꯡꯊꯤꯅ ꯀꯩꯗꯧꯕꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯤꯅꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯂꯥꯡꯂꯦꯟꯅ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯃꯟꯗꯅ ꯏꯀꯥꯏꯔꯤ ꯏꯁ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯗ꯭ꯔꯗꯤ ꯅꯣꯏ ꯅꯋꯥꯗꯒꯤ ꯅꯤꯒꯦ ꯍꯥꯏꯔꯣ ꯂꯩꯁꯨ ꯂꯩꯇꯅ ꯑꯗꯨ ꯅꯪ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯄꯨꯡ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯔꯤ ꯄꯨꯡ ꯍꯦꯜꯂꯦ ꯑꯩ ꯉꯁꯤ ꯆꯠꯇ꯭ꯔꯤ ꯕꯕꯥ ꯈꯛꯇ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯒꯠꯂꯣ ꯍꯣꯏ ꯃꯦꯝ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯂꯥꯛꯑꯅꯨ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯣꯏꯅꯤꯅ ꯑꯩ ꯑꯗꯨꯝ ꯂꯥꯏꯟꯗ ꯂꯥꯛꯑꯒꯦ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯑꯍꯣꯏ ꯂꯥꯡꯂꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯤꯗꯨ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯡꯂꯦꯟ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯉꯔꯥꯡ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟ ꯀꯣꯂꯦꯖ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯇꯣꯡꯂꯛꯄ ꯑꯣꯛꯇꯣꯗꯨ ꯒꯦꯠ ꯃꯄꯥ ꯑꯃꯗ ꯈꯥꯝꯍꯜꯂꯒ ꯚꯔꯥ ꯄꯤꯔꯒ ꯀꯨꯝꯊꯍꯧꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯒꯦꯠꯇꯨꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯂꯒ ꯕꯦꯒꯇꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯀꯣꯜ ꯇꯧꯏ ꯂꯥꯡꯂꯦꯟꯅ ꯍꯜꯂꯣ ꯃꯃꯥ ꯑꯩ ꯒꯦꯠꯇ ꯂꯩꯔꯦ ꯍꯣꯏ
ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯌꯦꯡꯂꯒ ꯃꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩ ꯂꯥꯡꯂꯦꯟꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯁꯠ ꯈꯥꯝꯂꯒ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ! ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯂꯒ ꯍꯥꯎ꯫ ꯇꯣꯝꯊꯤꯟꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯣꯏ ꯏꯃꯥꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯣ? ꯍꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯂꯝꯕ ꯌꯥꯏꯅꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯥꯁꯤꯗ ꯊꯣꯛꯂꯛꯏ꯫ ꯔꯥꯁꯤꯅ ꯏꯆꯥꯊꯣꯏ ꯃꯆꯥ ꯀꯧꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯇꯣꯝꯊꯤꯟꯅ ꯅꯤꯅꯦ! ꯍꯥꯎ, ꯅꯪꯁꯨ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯕꯨꯡꯉꯣꯁꯨ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ꯫ ꯑꯗꯨ ꯅꯤꯅꯦꯁꯦ ꯂꯥꯡꯂꯦꯟꯒꯤ ꯏꯃꯥꯔꯣ? ꯍꯣꯏ ꯃꯥꯅꯦ, ꯅꯣꯏ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯍꯣꯏ ꯅꯤꯅꯦ, ꯀꯣꯂꯦꯖ ꯄꯨꯜꯂꯤꯅꯦ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯅꯦ, ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯍꯧꯔꯕꯅꯤꯅ꯫ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯝꯃꯅꯤ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯗꯣ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯁꯤ꯫ ꯂꯥꯡꯂꯦꯟ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣꯏ꯫ ꯇꯣꯝꯊꯤꯟꯗꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯣꯏꯗ ꯆꯪꯈ꯭ꯔꯤ꯫